ITLF की सेक्रेटरी की युमदा Sakhangdabasingna attack Chatharamle Pawasi Paunil Khol Pausi the Gilokutavane Indigenous Tribal Leaders Forum ITLF की सेक्रेटरी की युमदा Sakhangdabasingna attack Thourang loinana Nongmai round Karasu Kaptoklam Lehaire Nakalamaromda ITLF की Department of Information and Publicity Secretary Nathadorokiba Cheroladuna High ITLF की सेक्रेटरी की युमदा Sakhangdabasingna attack Chatharamba Dubo ITLF na akan bamawong da condemn tawi hairakle thogdoksing asigi matangda press na fangba pawgi matungin na ding ngarang numidang pung 10 rom taba matamda Churasanpur Police Station gi manungsan ba New Lamkagi Dorcas Vengda laiba ITLF ki secretary gi yumda Sakhangdabasingna attack sa tharam khibaga loinana nongmay round kaya su kapthoklam bani haire hairiba matamadu da ITLF ki secretary masadi masagi mayumda laikhide haire Haujik Faubagi Wayna Thourang adu kanana kari maram gidamak Chatharamle no haiba khangba ngamdre Nakalamaromda ITLF ki Department of Information and Publicity Secretary na thadorokiba cherol amana ITLF ki secretary gi mayumda Sakhangdabasingna Chatharam khiba thogdok adu akan ba mawong da condemn tawe mahaki mathakta tha asigi mangada Jo United ki oiba mifam ama yawrubaga mari lainana Sakhangdabasingna makhal makha kayagi aki akhang piba made mahaki punsida singnaba kaya lairakle Satharagliba Thourang asi ITLF na hogjik thogliba conflict asida lana uhanaba hotnabagi Thourang ne Thourang asi miyoi Amatta da sathaba oina laude achumba amadi asengba pamba miyoi singi mathakta sathaba Thourang ni haina lauwe maramaduna mari lainabasingna thogdok asigi matangda thijinduna mara laibasing sairak pigadabani amadi ITLF ki secretary busu ngak senanaba khongthang laukhatkadabani hairakle October 18 Leingakna Kuki Rising Day Tharambagi Mayokta DIPR की कैलेंडर Mei Thakhre Pawasi Paujil Pause dagi Lokhutsavane Satliba October 18 Meragi Taraga Mangani Panba Sagolsel Numid Lamda Masida Khundari Bachingmi Tami Anigi Khwaidagi Sakhanglaba Mera Hogsongba Numid po Manipur Leingakna Kuki Rising Day Haina Hapsilambagi Mayokta Kangleipakan Balup KKL na yaningdaba phongdoktuna Kaisampata laiba DIPR की complex ta department asina phongba wall calendar Mei Thakhre BJP na lusing Leingak asina Paikhatle Thourang asibu yaningdaba phongdoktuna KKL ki kangbu amana ngasi DIPR office ta changduna calendar da yawriba Kuki Rising Day ga mari lainana officer singa wari sanaraba matungda government ki gazette notification thoktuna numit asi lepkhibani haina phongdorokpadagi pendaba phongdokladuna complex asida calendar adu Mei Thakhibane Thourang aduga mari lainana KKL gi media coordinator Diras Hamom na hai chingmi tami ani gi Sakhanglaba numit oina masin manaw nungsinabagi mari sagatuna pot lanaba numit asida handak sahidagi Kuki Rising Day haina hapsilagliba ase hogjik thogliba irang asida Manipur Leingakna Kuki singi mateng phongna panglabra haibagi chingnaba laire Kuki Rising Day haibasi Manipur India da natana malemgi mafam amata da leite Manipur Leingakna Kuki singda phongna mateng panglabra haibasi tha taraga taret satharagliba narco terrorist singi lan loisinba ngamdaba sina amuka hena chingnaba pokhalle athuba matamda Manipur Leingakki DIPR na phongliba calendar asida Kuki Rising Day haina habliba si Manipur Miyamda mariksumba wafam Leingakna sengdorkadabani haina paumi singda diras na phongdokhe recognize Toudaba Khulsing Leingakki Khudongchaba mata Pidanaba Thourang Paikhatle Chief Minister Pawasi Paunil Khol Pausi dagi Lokhutsavane Leingak asina recognize Toudaba Khulsing Leingakki Khudongchaba mata Pidanaba Thourang Paikhatle haina Chief Minister Nongthongbam Biren na phongdokhre wafam asi ngasi Palace Compound da leiba City Convention Center da State ki thakta pangthokiba humbudraga nithoi suba Wildlife Celebration 2024 loisinbagi Thouramda Chief Minister Nongthongbam Biren na phongdokhibane Manipur Leingakki Forest Department na sinduna Wildlife Conservation through Coexistence haiba theme da humbudraga nithoi suba Wildlife Week Celebration 2024 loisinbagi Thouram aduga mari lainana Chief Minister Nongthongbam Biren na makha taraduna hai ngasi pangthokliba wildlife kanbagi Thouram sing asi manung hanjinba chingi mafam kaya da pangthokna bohona si forest amadi wildlife kanbagi thabak Thouram sing asi table da ningthina pangthokpa urabasu field da pangthoktabagi mami ama chawna tariba si yamna laibak thibane masi hena nungaitribadi wildlife ki oiba tangdangba mafam amata aikoina hogjik fawba kanduna thamba ngamdriba sine aikoina hiram asigi matangda field da pangthokliba thabak sing asi fail wairaba amaga pangkakne ngasi forest lam ningthina ngak senba ngamdana lairiba si aikoina yamna haksinna lawba mathau tai forest ki ek amadi law gi wangmada village chief amana forest ki lam pithoklamba aikoina ngasi thengnariba si yamna taiwana ba mane forest ki lam mangsilakpa mafum amada wildlife kanna bo hona bai ba si yamna nungnang ningai oiba amane
Wildlife kananaba tongan-tonganba thabak-sing paikhatlabasu umang-wamang leitrabadi karamna wildlife kanba ngamgadoribano haibasi achouba wahang ama oire. Forest kandragadi paikhatliba thabak thauramsinggi kanaba amata leiroi maram asina aikoina maruoina forest amadi revenue department ta leiribo official singna thamoi sengna tunggi mirolgi khanduna thabak paikhatpa mathau tai haikhe. Miyamna Sakhanglaba senior journalist Amasu Oiriba Yambem Laba police na Fakhre pau wasi paunil khon pau se dagi lokhatjabane. Senior journalist ama oibada natana good governance party ki president su Oiriba uripok Yambem laikai dagi Yambem Laba Manipur police na Fakhre haire. Hauzik faubagi oina mahakpu kari maramgi damak fakhibano haiba chapchaba maram khangba ngamdre adumakpu thaudok adugi matangda press na fangba pau amagi matung inade sel tonabagi wahouda nupida nongmaina namlui haibagi maralda good governance party ki president Yambem Laba made mahaka loinavani haiba khuraijam dhanvir atopa maming Tony kauba miyoy ama ngarang Imphal police station gi tim amana uripok Yambem laikai da leiba Yambem Laba gi yumda gi songat khre haide. Police dagi fangba pau amagi matungin na Yambem Laba masong tera amudon akham laikai dagi khuraijam dhanvir anina semba people's tribunal center kauba lup amana lupa lakh taraga taruklom tonbagi wahouda chenabani haiba nupi ama kaukhatlaga aki akhang pibada natana khuraijam dhanvir na Yambem Labagi khwangda yepa pistol adu laukhoklaga nupi adugi makokta namduna threat tawrakhibani haire. Thaudok asigi matangda nupi aduna Imphal police station da wakalakpadagi case ama laukhatpaga loinana ngarang numidang Yambem Laba masong khuraijam dhanvir police na fakhibani haire.